अहानबदा मरोइबा पाउ पिजरे नौना खनख्रबा लोक आयुक्ता मणिपुर की थौ पुगदबसिंग वासक लौख्रे असुंबा वायल फंगन बाहाइबसे लोक आयुक्ता की मरोइबा थौदांगनि हाइना गवर्नर न हाइख्रे मसिंदा लेंगाक मनुंगदा चयनबा लेते हाइजरबसु चयनरिबसि लेखाइ तानबगिदमक बीजेपी की नॉर्थ ईस्ट जोनल सेक्रेटरी अजय जमवाल इम्फाल थुंगख्रे चीफ मिनिस्टर एन बिरेन सु इम्फाल हलख्रे नुमित मरी निचुना चथगदबा पाइनएप्पल फेस्टिवल मिनिस्टर टीएस श्याम कुमार ना होगदोख्रे लमदम असिदा चेंगी ममल हेंगलकलिबा असि कंट्रोल तौनबा थौरांग अथुबदा पाइखलगनि हाइना मिनिस्टर करम श्यामना फोंदोख्रे अमदे तोंगान तोंगान मफम अहुमदा इसिंगदा ताखिबा अंगांग अमा यावना मिय अहुम असिबा हक्सांग ओइना फंख्रे खुरुमजरे टाइम्स ऑफ मणिपुर न्यूज यंगबिरबसिंगबु कुमनथेम जेंटल न तराम नोक्सरे हजिक मियामदा पाउ संथोकना पिजरे नौना खनख्रबा लोक आयुक्ता मणिपुर की थौपुगदबसिंग ngasi मणिपुर की गवर्नर डॉक्टर नाजमा हेप्तुलाना वासक लौख्रे राजभवन पांथोकिबा थौरमदा वासक लौख्रबसिंग अदुदि चेयरमैन ओइना रिटायर्ड जस्टिस टी नंद कुमार जुडिशियल मेंबर ओइना रिटायर्ड जस्टिस बसुदेव अग्रवाल अमदी डेजिग्नेटेड मेंबर रिटायर्ड आईएएस अमई सिंह लुइकामनी थौरम अदुगा मरी लेना मणिपुर की गवर्नर डॉक्टर नाजमा हेप्तुलाना डेमोक्रेसी चटपा लेबाक अमदा लोक आयुक्तना लौरिबा थौदांग असि अदुकी मतिक चावी मियामदा कानबा कया पीबा खक्ता नतना असुंबा वायल फंगन बाहाइबसि लोक आयुक्तगी मरोइबा थौदांगनि हाइखे for the benefit of the people and the state, because Lok Ayukta is a very important position and their interest should be in giving justice to the people. नौना चेयरमैन ओइना वासक लौख्रबा रिटायर्ड जस्टिस टी नंद कुमार ना फोंदोखिबदा लोक आयुक्त की मथौ असि मरुओइना हाई रैंकिंग ऑफिशियल सिंग की मथक्ता लाकपा वाकत सिंग यंगसिनबा अमदि मदुगी वायल पीबनी ट्रांसपेरेंट ओइबा गवर्नेंस अमा पुरकना बहोनबदा लोक आयुक्तना जुडिशियल अथॉरिटी अमा ओइना असौबा थौदांग लौइ हाइखे very transparent government number leibita asi help to banita we are assisting the government for having a very transparent administration. That is what we are doing. Yes. And we are also just functioning like a judicial authority, quasi-judicial authority. All the proceeding also will be like the quasi-judicial. So therefore we have to be very little careful now. And it's interacting with the press also, it is very difficult for us. We cannot expect anything. Lastly, I will say, people that should have you, there is a authority like the Manipur Lok Ayukta entertain this type of complaint and others. And we have the we want the existence. And I am not the enemy of the government, I am not the enemy of the public. I am only a friend to all. And Manipur Lok Ayukta say it is not for me, it is for him, it is not for this minister, it is for the people. It is for the people. We are working for the people. Hojik oiriba BJP ki sungsinaba lengak asigi manungda leiriba charangnaba amasung yanadabasing asigi waroshin ama puraknabagidamak BJP ki North East General Secretary ki Fampuriba Ajay Jamwal ngasi Imphal da thungnare mahak ngasi ayuk pung 11 minute nifumanga taba matamda Imphal gi Tulihal Airport ta thunglakhe mahakna airport ta thunglabada BJP Manipur Pradesh ke lusingbasing amadi thaumisingna harau tayamna okhe airport ta thunglakhiba Ajay Jamwal bu paummisingna mahaki oiba warol kharadang oirebasu phongdoklamna ba haibada hojik state asigi oiriba rajniti ki phibam asida karigumba wafum amata phongdokpagi ayaba pide haina phongdoklamke tom tv na phangba paugi matung inadi ngasi numidang Imphal da thunglakiba Ajay Jamwal na BJP amadi mahaka puna chapminariba party singi mihuching amadi BJP da changlakiba Congress ki MLA sing amamam to oina unaduna wari sanana ba thorang tawkhre Amaronda ngasi nungthil pung amaga minute yangkai mga taba matamda Chief Minister N Biren su Imphal da thunglakre Chief Minister na Imphal da hek thunglakhibaga wari sanana ba Imphal gi airport ngai khiba paumi singa wari sabagi tanja piramkhide
हौजिक मियाम उबिरिबा सि इम्फाल की इंटरनेशनल एयरपोर्ट तगी अखोय हौजिक चीफ मिनिस्टर एन बिरेन ना मफम सिद थादोक्तुना चटखिबा दुनी मफम सिद अखोयना वारी साननबगी दमक्ता ngसाइदि ngaइजबने दुबो वारी साननबगी तंजादि फंगिदे पनबे याय ngasi asi अखोय बीजेपी की नॉर्थ ईस्ट अखोय सर्कल सिगी ओइबा सेक्रेटरी ओइना सुथौपुबिरिबा अजय जंवल ngasi इम्फाल द थुंगलर खबने अंगनबा अखोय पुंग 13 ग मिनिट 94 ताबा मतमदा मफम सिद थुंगलरबनी अदुबो अमरोमदा मुखायरगना अखोयगी ngasi बीजेपी की यामना मरु ओइबा मिसाम ओइरिबा अखोयगी राम माधव मफम सिद लाकनी हाइना तोरमबा दु कैंसल तौखिबदगी मफम सिद लाखिद्रे पाउदमजरिबा वीडियो जर्नलिस्ट रोशन गलोइना ओनल समंदुरम टाइम्स ऑफ मणिपुर न्यूज़ इम्फाल इंटरनेशनल एयरपोर्ट ngasi imphal da thungakiba BJP gi general secretary north east in charge Ajay Jamwal ngasi 33 suba lok sabha mikhal da outer da BJP gi mirep oikiba Benjamin Mate gi imphal da matam khargi oina semba yum da harau tayamna okpaga loinana asamba khudol pot pekhi taramna okpadu da Benjamin Mate gi election agent oikiba Thanjakam Misau amade election committee gi chairman oikiba Lunkohen Haukipsu saruk yakhi BJP की चुंगसिनबा लेंगाक असगी लुसिंगबा चीफ मिनिस्टर एन वीरेना था खुदिंगी पांगथोक्तुना लाकपा मियाम गी नुमित अमदे हिल लीडर्स डे चलिबा था असगी ओइना हयेंग पुना पांगथोक्लगने हाइना सेक्रेटरी टू चीफ मिनिस्टर निंगथोंगजम जियोफ्रीना खंगलकली डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट की लुसिंग मखादा संगाइथेल पार्क मैनेजमेंट कमिटी प्लानिंग डिपार्टमेंट एग्रीकल्चर डिपार्टमेंट हॉर्टिकल्चर एंड सॉइल कंजर्वेशन डिपार्टमेंट ऑफ ट्रेड कॉमर्स एंड इंडस्ट्रीज Central Agricultural University ICAR खुसमना सिंधुना था असगी कुनिथोई फाउबा नुमित मरी निचुपना संगाइथेल पार्क ता सथगदबा Pineapple Festival Forest and Environment Minister TH Shyam Kumar na hogdokre Festival hogdokpagi thoram aduga mari lenana Minister TH Shyam Kumar na kihom hairiba hai makhal asi miyoibagi haksang da yamna kanaba piba hai makhal amani lamdam asida fangliba kihom amadi mapalamda fangliba kihom gi makhal asiga mahaw yamna khenai lamdam asida fangliba kihom asidi sada sama organic ni masida haksang soningai amata yaude kihom putokpasina longmi kya ge hingnabagi lambi oiba khaktana tana ngasidi state asagi senmilon fagat hanbadasu achobo mateng oiribani haiki koise kihom ji mai ji nomi amam thakpiyoba jai churup thauba sakhau naba liver naba mayam du phadana ngasai kihom du phadana clean dogin haksang hen fagat kane brahmadi puslakpa pot kai kai da karam kani pot mayam do madu pusal masa ngasidi mamin udaba diabetes naba cancer naba highest record ni leisi manipur Manipur phangko organic matane phangi por myam si ningthi na china ka hidak matane ba mafam masida soidramaki Manipur state government ki horticulture department ki koi mini hai tare koi lopal marphu mu sangba koi cold storage sama ai saida honorable cm su ai hairagani laiba koi honorable gyamba ti rajendra sigi mayam ki tanaraga sida cold storage sama ai sana ba sungoi swin tawjara ge amu thamjari Hojik paliba lengak asina Kendra Humpumake National Food Security Act ki makada pifam thokpa seng piri masida Khurai Kendra ge MLA Susindrona scheme asigi makada piri baseng ase tha torki oina miyam da fangandre haribasi yumpham yaudabani haina CAF NPD Minister Karam Shyam na haikre ngasi all secretariat laiba minister ge office ta pangthokiba pawgi mifam amada mahna makhata na hairiba tha sing asigi cheng sing ase Kendra ge MLA sing ge ayaba matungina agent sing na miyam da yanthokre Karigumba agent amadi distributor singna cheng yentholamdaba thoklabadi makhoi gi mathakta action lakhotkani aduga kanagumba miyoi singna scheme asibu lana sizinaduna miyam da pauthoklamaba thoklabadi madugi mathakta thijinaba honagani haiki adubu cheng tangakpasi men tangakpagi marui bamramdi local cheng si laitabani yam sengna local gi cheng si phangdaba mayam khambiri dungai phangbu phangdradi pose tange larabar praja singna phangjagadaba napsagi chenching the elected member concerned na ching chak phangdre haidana media da phongdoropuna maram oidana maruina aine gi commissioner director da potsi phajna yengsilaga the responsible person sing do kana no Maduda involved to do kanano, the Brazagi sing Jack to the Mangan Bayada Vanina, Kayumba, and nearly case like Magasu, action loan and Navagi, and they often see away Miang from the Tamjari. Agenting now, Piropakana, Kanauma, Matana, disturbance, speedana, Shanung Sakayum, the Oldana, Sagitabu to Taujariba, New Ishinda,
ओनरम से फंगनना बहोना बदा दी एनी साइट की मतेंग बांगबियो ना मधुमा है मणिपुर सरकार के मिनिस्टर मोइना दी सिविल सप्लाई की मधुमा का अपील तौजरी नाकालमरोमदा हौजिक काइथेलदा सेंगी ममल हेंगलकलिबा असगी मतंगदा पल्लदुना मिनिस्टरना लमदम असिदा फंगलिबा सेंगी ममल असि हंधानबा चीफ मिनिस्टर गा खनगनी अमदी हिरम असगी मतंगदा मरी लेनबा यूनियन मिनिस्टर सिंगदा खंगनखिबा लेरे अथुबा मतमदा चेंगी ममल हेंगलकलिबा असि कंट्रोल तौनबा थोरांग पाइखलगनी हाइके बीजेपी मनुंगदा राजनीति की ओइबा सयनबा लेते हाइना मियामदा मसिन थीबगी महुत्ता सयनरिबा अदु अथुबा मतमदा यासिनबा पुरक्तुना लैंगाक थौदादा पुनिंग चंगबना अफबा खोंथांग ओइगनी हाइना एमपीसीसी की प्रेसिडेंट गायखांगमना हाइख्रे मणिपुर प्रदेश यूथ कांग्रेस कमिटी ने सिंधुना कांग्रेस बाबना पांगथोखिबा एआईसीसी की प्रेसिडेंट राहुल गांधी की निफुमापन सुबा मपोकुमोन पालन थोरमगा मरी लेनना लिलोंग चौबोक इफमदा लेबा द दारुल उल वनाद जमियातस सलिहत ऑर्फान होम द बॉय कॉलम अमदी असा अथ की पोलम सिंह मतेंग पांगबा लाखिबा गायखांगमना मखाताना हाइखि हौजिक लैरिबा लैंगाक मनुंगदा थोलिबा वाथोक असि इमुंग मनुंगी वाथोकनी मसिदा कांग्रेस पार्टी ना करिसु हाइनिंगाय लेते अदुमैनमक मखोय मसेल मोट मानद्रगा लेबाक मियाम वहनबदी अचुंबा नत्ते ngarang nungthil Churachandpur district ke Khuga dam da lamkoiba lakpada ising da lukibadagi thiba khangdana leirakiba Joypur khunaudoge Maisnam Ravindro sahi 35 apokwa hazur ngasi asiba haksang oina phangkhre Cheraksida ngasi ayuk Yaripok khoirom lekaidage chahi taruk khakta ngairibi angang nupi masa ama Thawal turel da tabadage laikanaba ngamdana lekhidre leikidraba angang adugi mameng Hidam Doli apokwa inauktomba kawi mahak Thawal turel da takhibadage Yaripok police amadi miyamna khulai thuna लौखलबा मतुंग सीएचसी यारिपोक्ता पुखतुना लाइकनबा होनबदा लाइकनबा ngamdana laikidabani hairi amromda tha asigi 15 da jiri turelda lukkibadagi thiba khangdana leirakiba naha ama ngarang asiba haksang oina phangle laikidraba mi adugi maming gaibam panmai sahi 33 apokpa gaunai panmai kawi jiri bamgi boroi khandagi ni hairi ngarang nungthil pung mari muk tarakpa adwaida Churachandpur gi lamjang village ki manung chanba Sitkoi farm ge Khuga damna thinggatuna oikiba part amada nupa ama irak nakiba adu ngasi ayu pung 12 makhai taba matamda asiba haksang oina phangba ngamkhre leikidraba nupa adugi maming Maisnam Ravindro chahi 35 apokpa M Hazur kawe Bisnupur ward number 10 dagini leikidraba Ravindro mahaki mamanaba singa Siktui farm da picnic lakibane saksa tok aba matungda mamanaba singa Siktui farm da thamba motorboat amada mamanaba singa tongduna chatpada Mamanaba aniga loinana isingda chongthaduna iroibada Ravindro iraknaduna lupkibani mahangna lupkibaga miyam changduna thibagi thabak chathaki athengba fawbuda Siktui farm ge akoibada leiba khulgi miyosing Bisnupur Municipal Council ge chairperson L Maniyaima Ravindro gi marup mapang imungi miyosing loinana Churachandpur ge DC Shamlal Punya SDRF ge miyoi taran thoina saba temna thiki athengba fawbuda su thiba phangkhide ngasi ayuk pung 5 dage SDRF ke timna amuk thiba hawkibada ayuk pung 13 makhai da asiba haksang oina phangba ngamki asiba haksang adu Siktui village ki miyoi singna dharmagi oiba chatnabigi fi kuptuna Churachandpur district hospital da postmortem gidamak pukhatkre thodok asigi matang da Churachandpur police na FIR ama register tawkhre Ravindro ge asiba haksang adu Bisnupur yauroba matung mayumdadi pushinkhide masigi mahuta Yumgi mamangda tidim lambigi mataida thamlaga dharmagi oiba laisol pangtholoba matung aroiba mathong makam pangthokre laikhidraba Ravindro chahi mari rongi masanupa amasu hundoklammi thokiba laibak thiba thodok adugi matangda Bisnupur Kendra ge MLA Govindas Konthokjam amadi Bisnupur Municipal Council ge chairperson L Maniyaimana laibak thireba thodok aduda laikhidraba Ravindro ge haksang phangna bahonabada miyamna lokkiba thodangbu thagatpa phongdokhi Manipur Sarkar na asigumba hi bola si thingre sinaba yararo yana loktak ta karida sinadana lairam matang da manung hanjin mafam da sinaraga lairam base masida koi Manipur Sarkar na masida mi changdana natragana karigumam ta makoi na tawri basi yengchindana lairam basi koi da khatang nungajate penjade se matung da mona thorok tanaba Manipur Sarkar na masi amutang karai da simaina hi sinari kaidawri haibasi tegat piraga simaina matungda koi da thoiba thogdo nuaitaba misimina che thoktanaba ina amukan na Manipur Sarkar gi Manipur sidi recreation tauba akoi ngakang potha ba ya ba jaga singse garden
प्राइवेट की गार्डन सिंह से नतना अतुप लेत्रेदो अदिग अदुगुम फज फज मफम सिंह से मैम थोलई हुजे लंबी थोंग नुआइरपा सिना मरम ओइरगा थोलईबा टूरिस्ट की स्पॉट ओइरिबा जगह जगह सिंह से असिदा लेबिरिबा एरिया सिंह सिनासु मखोई सिंहसु डोज एंड डोंट्स तौगदौबा अमसुंग तौरोइदौ सिंह से निथि जना इदि प्रेस्क्राइब तौरगा हायन बिरगा अवेयरनेस अम पिबिरगदि इदि मसी याम फगनी न खले नत्रगदि मसी को इंसिडेंट से मैम थोकने न खले चुराचामपुर डिस्ट्रिक्ट की मनुंग चना लेरिबा लमजांग सेक्चुइदा जून की तांग 19 की नुंगदिन पुंग अहुम रोम ताबा मतमदा लमकोई लाखिबा बिशेमपुर दगी मियोय अमा इसिंग सानाबा कुंगिबदगी थीबा फंगदन लेरखिबा बॉडी हक्सांग अदु ngасidi लोकल की पीपल सिंग अमदी SDRF की टीम अमना पुंग 13 मखाइरोम तारको मतमदा असिबा हक्सांग ओइना रिकवर तौबा ngamkhre हिराम असिगी मतांगदा इमुंग मनुंग की माइकैदगी अखोइगी असिबा हक्सांग असे रिकवर तौबा मतमदा अखो तेंबांग बिरखिबा मियोय सिंगबु अदुकी मतिक थागत फोंदोकली हाइना अदुम वाफम कया अमा फोंदोरकबग लोइना थौदोक असिगा मरि लेना अखोइगी बिशेमपुर कंस्टिट्युएंसी की MLA गोविंदासना अखोइगी लमदम असिदे लैरिबा टूरिज्म स्पॉट सिंग असिदा डूस एंड डोंट लैबा सिंग असी अखन्नबा लैंगा की माइकैदगी मिजेंग चंगलगनी हाइरी कैमरा पर्सन संजोय गलोनेना पाउडम जरिबा वीडियो जर्नलिस्ट बिश्वजित टाइम्स ऑफ मणिपुर चुसामपुर हौजिक पाउगी मरकथन अतेम ब्रेक मतंग लोमिनसे हेलो हेलो पाखोंग अमा चलके चलुने चही अमगी प्लान तौगे हारदी ओ फौ पाम्बी थाबियो ओके चही 10 की प्लान तौगे हारदी उ पाम्बी थाबियो चही 4 की प्लान दी इचाबु अफब स्कूल दम हई तमहनबियो इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांगनेना कोचिंग तौहनबा मामा मपागा चामनना वारक वातेमबीबा जिम एरोबिक डांस फुटबॉल थांगता ममांग द 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखोंग करी स्कूल नो स्लोपलैंड पब्लिक स्कूल खोंगजोम चुमब्रा चुम्मे यम खंगको यस ओनली स्लोपलैंड पब्लिक स्कूल खोंगजोम I'm a student of COMET. COMET's teaching techniques and tips for exam were very helpful. The teachers are very supportive, which inspired me to do well in my exam. I want to thank COMET for guiding me and supporting me throughout my preparation for the exam. In my opinion, COMET is the best coaching center. हौजिक ब्रेक की मतुंग दा मखाताबा पाउमु पिजरे नोंग खजितंग हेक सुबगा इम्फाल सिटी मयोलदा खुसेमगी ओइबा इसाव हेक मायोंगनरिबा असुगी मतंगदा लैंगाकना अहेनब मित्येंग संगबगी मतम ओइद्रिबरा हाइबसे मतम कयागी ममांगदगे लमदम असिगी मियामना फोंगना अमदी लोना हंगनबा अचौबा वाहंग अमा ओइदुना लागले मतम कुइना नोंग तारुद्रबा मतुंग ngasi ayuk pungja kharakhak nong chubada laingak asigi yanglen saru oiriba secretariat yauna imphal city gi mafam kaya ising thumjin khibana laingak ki sinmi yauna miyam da chauna awawa pi khre Bangladesh amadi Agartala dagi Jun 19 ki thoram saruk yaba lakiba isin inaw singa Manipur gi ningthau laisem basana jawbaga unaduna wari sakre ngasi sana konungda unakiba aduda MSF ki president Milan social activist ta ipu amadi amuko gi thongmi singsu saruk yakhi ayeng makhata na Jun 19 ki thoram yawba lakiba Myanmar maitei singsu sana konungda iningthauga unagadore ngasi unakiba aduda Maitai Sanavi Nat Amadi Ningthorel Singi Wari Sana Konungi Matangda Pungningi Wafong Kaya Fongdokna Ke Lamdam Asi Nong Khajitang Suba Matamda Ising Isaugi Awaba Mayoknaba Lamdam Ama Oivana Pali Valengak Asina Nongju Thagi Matam Asida Isau Thoktanaba Lokhat Payaba Section Thorang Singh Mangjong Nana Lokhat Pa Matam Oire Haina Sip Sena Manipur State Unit Ki President M Tombina Lengak Asigi Pungning Chingshin Kre
Wafam ase ngasi party asibu thajaba thamduna nauna party asida yaurakraba kairang mayai lekaidage MD Amuvasa amadi Wangoi mamang sava lekaidage Sorokhaibam Brojendrobu party asige office da harau tayamna okpagi thoramda pongmisingda haikibani mangna haiki party asida miyoi kyana thajaba thamlakpa asimangna party asigi mapangal hena kangkhat anba ngamlagani Daki sahi sida mathangda muk cheng tangba thokta nagi damakta masi mangjongna sarkar sina torban semgat pinuna ba Shiv Sena gi magi de appeal tawjare loinana sarkar asigi husiki leiriba akoi gi leiriba akoi gi chayet khoina ba leiriba paper dana ma iba mantri singna ma ngangba aduga akoi gi yamna tangdu leita dabdong no ubasi masi thoidongna sarkar sigi leiriba kano si masi akoi di yam seng har kanda yaragadi amasu khongbam handong pinaraga aikoi miyamgi awabromda aduga mangda tariba thaburomda unsan biyo haidana Shiv Sena gi mekidi appeal tawjari Ngarang numidang pung nipan ga minute ni furom taba matamda Myanmar gi saruk ama oiriba tamu taon manakta leiba yum amada masak khangdaba khulai paiba singna bom langsinduna pokhalam le hairi Pausin hai yum adu Manipur da base tawba laloba lup amagi miyoi singna changja famlogduna leiba mafamni Bom pokai bagi thoktok aduda miyoi amata asopan yaukiba leite kanana kari maram gidamak bom adu langchinglambano haiba khangmangamdre thoktok thokfamda Myanmar army gi kangbuna sangsinduna yengsinbagi thabak sathakre haire Aina thingkrava lalolup People's Liberation Army gi active cadre ama ngasi numit yungba matungda Imphal East Commando gi team amana Imphal East gi Haingang Police Station gi manung sanba Koirengai thong manakta gi fare haire Farba mi edudi Chandam Tondon Singh Atopaming Self-Style Sergeant Major Sinhaiba Chahi Kumapan Apokpa Laikhidraba Chandam Siam Singh Awang Segmai Awang Lekai dagini hairi Police dagi fangba paugi matung ina Koirengai area da Lalhobalup amagi miyoi khara sathok chasin tawre haiba akanaba pau ama fangbadagi Imphal East ki Commando OC Y Sakti Sen amadi Second In Charge MD Rajib Khan lusingba Imphal East Commando team amana mafam maduda sangsinduna frexing chathabada hairiba miyoi asi fabangam khibani Mahakna phongdorpagi matung ina mahak English ingani tareta lup asigi boy koba amagi khutangda lup asida yaukibani English ingani nipanda Myanmar gi Saigangda basic military training fanglabot matungda lup asigi self-style captain angong koba amagi makada lup asigi thabak thorom kya saruk yarakhe mahake army number na 3031 ni hojing na lup asigi self-style major Pansareng koba amagi makada thabak tawbani hairi makata na ain gi oiba thabak lokhana bagi damak Haingang police station da sinakre hairi Imphal West Commando amadi Bisnupur Police Commando gi combined team amana ngasi ayuk anganbada Bisnupur Police Station gi manung sanba Sothe village tagi aina thingkrava laloluf Kanglaipa Communist Party People's War Group ke active cadre ani fare hari farba mi sing adudi Okram Kiran Allies Malang Allies Malemnganba Sahi Kuntra apokpa Okram Ibosa Thangmaiban Yumnam Lekai amadi Toijam Jiten Maitai Allies Tomba Sahi Kuntra Mathoi apokpa Toijam Samo Ward number 7 Sothe village Bisnupur dagi ni hairi Makoi animak lup asigi chairman Lamyan Bakuman gi makada karbar wala singdege sel khaiba miyoi singni hairi makata na ain gi oiba thabak lokhan apagi damak Bisnupur Police Station da sinakre hairi nakalamorom da Bisnupur Police Commando ge OC B Lungthang Baifai na lusingba Bisnupur Commando team amadi manga suba JNK Rifles ke combined team amana Nambol Police Station gi manung sanba Irengbam Awang Lekai da thibo humbagi thabak sathabada aina thingkraba lalhoba People's Liberation Army PLA RPF ke active cadre ma fare Farbami edudi Chanambam Premjit Atopaming Nanau Sahi Kuntaret Apopa CH Nava Irengbam Awang Lekai dagini hairi Bisnupur District Police Commando amadi Nupi Police ke apun bakanggu ngasi nungtil pung mari rom tapa matamda Ningthaukhong bazar ge akoiba mampham singda thibo humbagi thabak sathabada KCP NRFM ge phongna chen chongbagi thabak tawba nupi ani fare farba singa dudi Ningthaukhong ward number Tarani Toydage, KH Bembem, Sahi Kuntrabanga, Mapuraiba, Jadomani Amadi, Ningthaukhong Awang Lekai dage, Angom, Mengongbi, Sahi Nifunipan, Mapuraiba, Laikhidraba, Santi Singkawi. Makoi animak lup adugi lemba kauba, Mie Amagi Pautak Matungina, Miam dagi sel Kaibida Chenabang Aktani Haiba, Kangbangam Lehaidi. Imphal Manungi Michin Bamapam Singda, Toning Deva Tokdok Sing Toktanaba, Imphal West Commando Bazar Unit na. Lokhalakpa section tharong gi saruk ama oina ngasi su pauna bazar amadi thangal kaithel ge akoibida leiba hotel tarukta police na faksana red chathakre numidang wairam pung manga ga minute nifu manga dage manga ga minute nifu manga fawwa chathaki operation aduda hotel singi ka sangduna thibo humbi gi thabak chathaki
Lairamba miyoi sing masa masa ge saktak se puthok anduna masa khangdokhi maduda miyoi ama makha tana verification sathana bagi damak laukhatuna city police station da sinaki. Lenga ki cabinet mifamna VDF singi service extension order sahi ama sangdokna ba warep laukhrabasu ngasi fawbo order thokpidana leirakpagi mayokta All Manipur VDF Welfare Association na pen and arm down gi khongjang sangsilakpa ngasiga thana numit 12 ni sukre. Cheraksida Manipur Police Department gi maikaidege district kharagi police outpost singdage VDF singna pairiba khulai sing khongatpa hokre haina association gi cherol amana hairakle. Cherol aduna makha taribadi police department na lokhalakliba khongthang asi thagatle. Athuba matamgi manungda service extension order thoktrabadi hawjik leiriba BDF lising taraga yangkhaina posting thadoktuna mayum-mayumda hanbagi khongthang lauragani hairi. Kakching district ki Hianglam Kendra gi manung sana leiba Pumlen Pat ki lamyaida ngami singna khundariba Lukrak Yangbi Langoipung dage Langmaidong amadi Davalo khong taba yaba chawrangna kilometer 3 lom sangba foot kun lom pakpa thong Khong lambi ama patyaida tholaga Salai Holdings Private Limited na semkre nga fabana sinpham oiba ngami chani romna khundariba Lukrak Yangbi Langoipung hariba mafam asidage Langmaidong fawba taba khong lambi ama sembinaba matam kya gi mamangdage mari leinaba singda kayarak taknaralokbasu thawoibidana ngasi fawba sembina lakhe khoisaunaraba amadi lambi leitabagi awaba mayoknariba khunja singna Salai Holdings Private Limited ki chairman Narengbam Samarjita sembinaba haijabada lambi asi Cochrane season aduna numit 19 ni chumna semduna miyam gi awaba kokhan biki Salai Holdings Private Limited na nauna semliba khong lambi asigi matangda ngasi mafam aduda chatluba paumi kangbu amaga unabada Lukrak Yangbi Langoipung Lokrok Committee gi Secretary N Ibotombina nauna semliba khong lambi asina khunja singna chahi kunthra romgi hi tonglaga sathok sasin torambagi awaba adu kokhalagani Masi Salai Holdings Private Limited na ngami singna mapungoina khundaba khunja singge awaba adu ubiduna amadi Kangbiduna lambi asi sembi bani. Miyoiba jati gi amadi tolaba singge awaba ubibaga loinana thabak tawbiriba Salai Holdings Private Limited amadi Lusingba Narengbam Samarjitpu haininga leitana thagachari haikhe. Aikogi lambi si awaba ji ubirakanda akoi program thabiratuna akogi ngasi makhoi ising lambi da akoi hingduna leramado ngasi di kangphal lambi uhenbibagi damak aikoina ngakoi ledra lor committee megaidagi akoi thagat phongdok chari amasung akoi lambi si jo koi Salai road haina su akoi lor committee na thonjare masigi damak akoi haininga letara matam chup punumakta akoi Salai bo akoina thago nazaraga akoi matam chupada akoi thadok saroi ha famje akoi lor committee megaidagi hanna akoi nunukna akoi Paugi maraktan aten break amaga muklongminasi Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lechari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maruoina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom gi damakta su akhanaba discount pizari hena kupa maro gi damak contact tawbiyu aikoi gi contact number 180010279559 natraga 8794613154 Aikoigi website www.lamjingbacaf.com Pulse Fitness Arena, Fitness Unlimited, facilities available, combat cardio, steam room, aerobic, freestyle, dance workout, TRX function, TRX rip trainer, TRX suspension trainer, nutrition, shower, towel service, locker, gym floor, bootcamp, Muay Thai, yoga, cardio, etc. It is also an authorized distributor of imported supplements including Muscle Farm, Ultimate Nutrition, Gaspari, One Science, Granite and many more from Muscle House, India.
Admission fee rupees 1,000 only. General category gi oina tha amada lupa chanipan, tha ahumda lupa lising aniga chama, tha taruk ki oina lupa lising mari, sahi gi oina lupa lising taruk ka chaunga. Dynamic movement training DMT gi oina tha ahumda lupa lising mapan, tha tarukta lupa lising taraga manga, sahi gi oina lupa lising kun ga taruk. Offer 40% discount for the first 20 members only for Dynamic movement training DMT. Kudong saba si lobina bagidamak ngasimak langsin biro Pulse Fitness Arena, Gobindazuri Road, Palace Compound, Imphal East. I quick contact number 9711730877 amasung 038524411143. Break matungda mayam mutaram nokchari hojik makha taba pawda disaster risk reduction gi matangda me 12 dagi 18 fawba Geneva da pangthokiba UN conference da India gi mahut sinduna saruk yakiba student philanthropist Haikrizam Jodabo ngasi Salai Holdings Private Limited na tera lokrakom lekai da leiba naina sang club da okre thoramadu da Salai Holdings Private Limited ki chairman amadi managing director and Samarjina chief guest NEIDP Manipur State ki president Dr. NG Bijoyna president NEIDP Central Working Committee ki Vice President E. Brojendra, NEIDP Central Working Committee ki Vice President Asanka Saramadi, NEIDP Central Working Committee Women Front ki President Bimolana Guest of Honor oina saruk yake. Thoramadu da H. Jordana document over Salai Infotech Limited na edit over documentary short film kan TV Lingjelsu Kapke. Nakalamrom da The Great June Uprising Unity Day saruk yaba lakiba Myanmar, Bangladesh amadi Tripura da khundariba Mitei Singbu Salai Holdings Private Limited na tera lokrapom lekai da leiba company asigi office da ngasi asam khudol tamduna okre. Wangkhem Assembly Constituency gi manung da leiba Yaripo Kekru Yari Club amasung Kekru Development Youth Club anina sinduna handak pangthokiba National Eligibility Entrance Test NEET UG lisingani taramapanda Manipur gi oina kuntra taret suba mafam da lakiba Yaripo Kekru dagi Momosa Longjambu Club amadi lekai miyamna harau taramna oktuna pungning thogat khre. Yaripo Kekru mathak lekai dagi Longjam Iboton amasung Longjam Ongbi Memthoi Devi anigi macha ahumgi manungda Momosa na ahalni. Lekai miyamna asambu khudol sing amadi selgi tengbang piduna Momosa bu pungning thogat khi. Moirang Kumam Lekai Kamnu Bazar Nauna Sava Ivido Inung Nungjreng Bakang Bage Sanglen amangasi Salagi Chairman Narengbam Samarjina Sangakre. Thoramadu Samarjina Hai Ipa Ipuna Thamlamba Chanabi Lightingi Liglam Sing Adu Ngasigi Mirol Asina Ngak Nasatpa Ngamlapata da Nung Manumagi Mangsilakli. Mangsilakli ba Liglam Asina Hogalakli ba Mirol Asige Chanalon Sata Chawna Hongba Amalakli. Mahorol dagi nungsi sanana leminar laba singmi tami anigi nungsi mari adu aikoina ipa ipuna thambiramba liglam adu ngak na chalaba matamda da amuk hanjinba ngamgani maram asina salaina mangsidakli ba liglam asibu ngak tuna thamnabgi pandamda matam gi oina laigi sanglen saba yauna tharom tawbuda angamba mateng pangduna lakli masigi manungshana matam kuina dagi saba losinba ngamdana lairakpa sanglen asigi thaupuba singna salaida losinbina ba wafam phongdolokpadagi Changadaba awatpa lupa lak manga putoktuna loisina bahona kibani haike. Film Forum Manipur ge chana kanglon gi wangmada thabak tawpagi damak lamdam asige saknairaba saisakpa Ranbir Thaunabo film ga mari leinaba thabak singda saruk yabada athingba thamkre. Lamphel sana kaithel da leiba forum asige office tanga si paumi singa unaba amada wafam asi phongdokladuna Film Forum Manipur ge chairman Samjet Savam Angol Jauna Tamna Sangai ge YouTube channel Tamna Mapawda thagalak leba Ezema Islamna sakpa saklon oirebasu haina saihoba Ranbir Thaunana music direction piba isaida Hindi longi isai amaga sarukharada manaba yaurokpa maduda natana music video adu amik amadi Film Forum da preview tawramdabgi damak mahaki mathakta athingba si thambani haike. Film Forum da preview tawdaba tarabadi maduda saiba yairiba yauriba khunimaksu khangna karima yaurumba taragadi makhogi mathaktasu akanba penalty pigani haibo wafamsi thamjari aduga loina kana gumana producer gi ayaba yaudana Facebook ta isai natraga film thagali basing asi Film Forum na akan mamiem samba horagani cyber crime unit ta aikone se iduna action launa naba honorgani maramaduna kana gumana producer gi ayaba amata yaudana film natraga isai amata upload tawbibe yaroi haibo wafamsi thamjari. Chandel District ki manung chana lairiba Chapi Karong Block ke Chapi Karong area da lairiba National Food Security Act napsa gi sengi saktung phanggadaba imung lising amaga chamanga humphumanga ge ration card ngasi fawbuda pithok pidabna
ahongba mamalda fanggadaba chengi sakthungsing fangdre haina miyamna phongdorakle napsa gi priority household ki ration card fangdriba imung lising maga chamaga humphumanga na sinduna pangthokiba mifam aduda chapikarong block ke anal naga chief association gi president SD Thumwar amasung social worker BD Betha chapikarong village ki chief WS Moluna athoiba mithungen sing oina saruk yakhe chapikarong kunpi village da pangthokpa napsa gi priority household ki ration card fangfam thoklaba adubu ngasi fawbuda mari leinaba loishangna pidana leiriba imung singi oiba apunba mifam aduda saruk yarambasingna hai kumja lising ani tara tareta napsa gi priority household gi ration card pibinab gidamak mari leinaba loishang singda se sang sing pishin khe laibak thibadi sahi ama helaklaba asi fawbuda ration card asi pithoktana leiri ration card asi fangdabana ngasi fawba napsa gi seng asi fangdana leire haina phongdokna khi mifam aduda saruk yakhiba chapikarong Novocom village age SP Hanana chapikarong block ta leiriba khuntara nipan gi laireba nongmagi suraga chajariba amasung kana lejedraba lukhrabi yauna yumnak lising amaga chamanga humphumanga ge imung manungna napsa ge cheng ahongwa mamalda fangnabagi damak mari leinaba SDO DC da sesang sing pishin ki adubo ngasi fawba ration card fangdana leire Manipur lenga ki mari leinaba loiseng amasung MLA na akan bamijeng changbiduna lairaba kana lejedraba singda ration card fangan biduna napsa ge seng fangana bahona biyo hairi bugum amadi karigumba miyam gi apamba si fangandrabadi makha tarakpada akan ba khongjang kya sangsilagani hainasu phongdongna rakhe aikoidi rasan card si phangjadre adagidi aikoidi tolop su sajadre rasan card su phangjadre adagidi India government na facility Manipur government na facility mayam gi se aikoi su pamjai chaningi thakningi adubo karigi aikoi gi damakti jawbi dabra akhoi warau jari government da ngasi dagi hauna akhoi rasan card phangja daba mayam si happy ramo next tha dadi akhoi su rasan lauba satnana ba jawjage ngasigi miyam gi mifam adu saruk yakhiba chapikarong block ke anal naga chief association gi president SD Thumarna napsa gi seng asi handak me thagi di laklaga January thagi April tha phawbi seng di ngasi phawba fangdri masigi maramda agency kongduna hangbada tampaki lalolup amana laukre haina phongdona rakhe aduga hojik seng fangliba asisu BPL family amagi mi amada cheng kg manga pigedabada imung amada cheng kg taruk khaktamak piri AAY gi card paibasingna cheng kg kunthra manga pigedaba aduda kg tara khaktamak phangli maram asina mari leinabasingna mijeng changhaningi haikhe amada kg manga jelle again khona adu se hammalle hergaina mudu complain muk tawgan sida moina kg amaman mu habraga ngarang jun me thadagi lapdo jum thong khudingda jumlak amada kg taruk jele asini aduna kanchan emle na ase tabibra khangbidabra asimu public awabase man khangkhan thoe aduga kanchan department sida akhoi Chandir district sida Chapikarong district sub division sida thabak tawgada mi thadabiro I head department the request taujari aduga concern MLA the request taujari on behalf of the Chapikarong Nadraga Chandir district public ki taraf da Lilong Turel ahanbi atawkhongda leiriba cross regulator dam ase chaliba thasi ki kuntra fawbuda Manipur lenga ki mari leinaba singna semjinduna mathau tohandrabadi miyamna thugairagani haina dam asina kanaba fangalamba lilongge tongan ba local kyage longmi singna puna warep lokre hiramasigi matangda ngasi Rural Areas United Club Organization Rauko Lilong amasung Anjuman Islahi Mausara Lilong dam anina punna silaga Lilong atawkhong dam makhongda pangthokpa paumi singo unaba amadi miyamgi mifamda Anjuman Lilongge secretary MD Habibulana hai haukiba inglising amaga chamapan humudra mapanda sakiba Lilong Turel ahanbi cross regulator dam asi mathau tawruktaba chahi 15 kullom sure dam asina mathau tawringaida Lilong khulgi tongan ba local kaya maruina ngangong lake local karampat local tharoi pokpi dolai thabi khunpali angau khong saktu karong amadi khetri local na chingbagi punna lopari lising mangarongge lomi miyamna ising sizinaduna yamna komna lo unarami pothok chathok marang kairami adubu dam asina mathau tawba heklep khibedage lomi sing ningba kainakhe kumgino ngairaga lo ubanatana atai upai lekhidre
ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗꯁꯨ ꯂꯤꯂꯣꯡꯒꯤ ꯂꯣꯀꯣꯜ ꯑꯌꯥꯝꯕ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯀꯌꯥꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯝꯅꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯥꯝ ꯑꯁꯤ ꯁꯦꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯕꯤꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯊꯝꯕꯤꯈꯤꯕ ꯊꯥꯖꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯤꯂꯣꯡꯒꯤ ꯂꯧꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯄꯦꯟꯗꯕ ꯐꯥꯎꯏ ꯂꯥꯛꯂꯤꯕ ꯖꯨꯟ 30 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯗꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯍꯟꯒꯗꯕꯅꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯖꯤꯂꯥ ꯄꯔꯤषꯠꯀꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯂꯨꯝꯅ ꯂꯧꯕꯤꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯖꯨꯟꯒꯤ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯗꯥꯝ ꯑꯁꯤ ꯁꯦꯝꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯡ 30 ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝꯅ ꯄꯕ꯭ꯂꯤꯛ ꯔꯦꯖꯨꯂꯦꯁꯟ ꯑꯃ ꯂꯧꯔꯒ ꯗꯥꯝ ꯑꯁꯤ ꯊꯨꯒꯥꯏꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯨꯟꯖꯟꯈꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯉꯁꯤꯒꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯔꯦꯖꯨꯂꯦꯁꯟ ꯂꯧꯅꯔꯦ All Manipur Muslim Students Organization ge chatliba sahi 2018 kun gi oina thopugudabasing ngasi Manipur Press Club ta asamba thoram ama pangthoktuna wasak lawkre ngasi wasak lawbagi thoram aduga mari lenana All Manipur Muslim Students Welfare Organization ge Election Committee ge Returning Officer MD Anwar Hussain amso gi hana thopuramba President amadi General Secretary adu asengba mahiroi oramdabadage tanthokraba matung nauna thopugudabasing asi yenaba leitana khallaga hapani Makoising asi tongan-tonganba kalesingda tamliba mahiroi ngaktani ngasi wasak lawraba amsogi thopubasing asi chatliba sahi 2018 dage 2019 fawba organization asigi thogai kya pangthokpada asoba thodang lawrugani haiki Advisory Committee or FCB gi chapsaba right hak leibana maram moiraga makoising adu lawthoklabagi matungda anuba executive kharasi akoina ngasi hapsillaga laipak miyamda अनौबा थौपुगदबा 2019 अमसुंग 20 की थौपुगदबा मयामदो प्रिंट मीडिया सिंगी खुथांगदा लेपाक मयामदा खंगन जरी Manipur University ki Department of Economics na lenga ki Trade, Commerce and Industries Manipur Chamber of Commerce and Industries amadi Federation of Indian Export ka khusamnaduna More Land Custom Station LCS ki leiriba institutional amasung physical infrastructure gi oiriba phibam amadi India gi Act East policy gi mangwainana North East India haiba hiramda nomagi oiba seminar kam workshop amangasi Manipur University gi court hall da pangthokre tongan ba session manga thokna pangthokiba seminar adugi nungi oiba warol piraduna Government of India ge Commerce Secretary Anup Wadhawana Aegis policy na lakpada Bharat ke awang nongpok state singda pigidoriba chaitheng kaya gi matangda mangjongna khana hobana ngasigi asigumba khanane nabagi mifam asi pangthokpani hojik more da lairiba LCS ke institutional amadi physical infrastructure matik sana laitabana maram oiraga land trading asi zero level da hantarak le haiba yauna wafam kaya phongdoki Government of India or an agency of the Government of India as a state government, as a local government, as a stakeholder of the region, whether an exporter or an ordinary citizen, we have to find it within ourselves to quickly overcome these issues. And my earnest hope is that at some point we'll reach a critical mass where the forward movement thereafter will be easier. Once the legal issues are resolved, once the inter-country framework is set up and accepted, once the basic infrastructure is put in place, I think then we should see some quantum jump in the economic activity. And the potential for that is huge. I of course mentioned the various commodities, the various economic activities, even in the sort of modern age professions, whether it is medical value travel. I think Northeast can be a medical value travel hub for the entire Southeast Asia. Our costs will be competitive, our professionals are competent, they are competitively priced. You know, services like doctor services, nursing services, services in the hospitality sector. Paugi marakthana atenba break amaga lawjari Pabiyu nainabiyu tanabiyu Lamjingba Times Makhal Mathil gi khudol maru oiba pau local national international sanabung gi paudam mahiroi singi namak maitai mayekda akhanana mapung faraba paunu singba Lamjingba Times isa gi pause thadari ba hawker singda haibiraga lawbiba yaragani
Manipur ge ahanba private satellite channel Tom TV Times of Manipur Cable TV service athuba matamda hauziragani Lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai hena kupamarol gi damak Nagamapal Rims Road Nityananda Temple manakta laiba Lamjingba group ki corporate building natraga ikhugi mobile number 8132089758 asida contact tawiru khudong chaba si manghanbiganu Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manung da masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khuding gi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261 natraga 87940262277. Break ki matungda makata pa pau mo pijare. Agricultural Process Food Product Export Development Authority APEDA ge lising makada Northeastern Regional Agricultural Marketing Corporation Neramak na sinduna numit ini chumna sathagada conference cum international buyer seller meet ngasi hogdokre ngasi konung mamangda leiba city convention hall da Manipur da han boina hogdokiba conference aduda malem gi tongan ba lebak singdagi lakpa exporter amadi buyer singna saruk yake thoromadugi athoiba mithunglen gi oiba warol piraduna Bharat lenga ki Department of Commerce ki secretary Dr. Anup Wardhawan Bharat ki awang nungpok state singda agriculture amadi horticulture gi pothok sing marang kaina puthoknabagi masak mapung fana lei Masida yamna maru oiribadi physical infrastructure amadi exporters sing masing hengat hanba mathau tai haike. So I would encourage APEDA to facilitate that network to continue beyond this event, maybe through a portal or through some other means. And let me also say that I look forward to getting the gist of the deliberations over these 2 days. If there are any issues that my exporter friends, other stakeholders wish to raise for the state governments to address or Government of India to address, I think this is a good opportunity to raise those issues, and I look forward to receiving that input and working with my colleagues to addressing those issues. State Health Mission gilising makada District Health Society Thawal amasung Manipur lenga ke Relief and Disaster Management ga khusamnaraga Disaster Management gi matang da nongmagi oiva awareness training ama mock awareness exercise among asi khangabokta leiba District Hospital Thawal amasung PHC Wangjing da pangthokre Quality Assurance Standard Certification gi damak targeted public health facilities sing gi damak pangthokpa awareness training amasung mock exercise aduda hospital da maheulang pokthokpa gas cylinder sing leak oiduna mai chalakpana chingbada matau karamna mai kangadage muthatkadage Rescue team yoroktringaida kari section thorang tawgadaba tawroidaba kya sing adusu miyam da demonstration singsu state disaster relief force SDRF na utke District Police amadi Manipur Fire Service Thawal gi team amasu saruk yakhibaga loinena District Medical Superintendent Dr. Ketrimium Memsa Devi District Health Society Thawal gi DPM CH Basanta District Social Welfare Officer Thawal Medical Officer sing amadi SDRF ki team leader sing oina O Achauba L Ningthem M Nilani amadi E Banglem bisu saruk yakhe awareness training amasung mock exercise asi hanana tha sigi taruktage CHC Wangoi dagi hogduna PHC Mayang Imphal PHC Andro PHC Lemapokpam PHC Nongpok Sengmai PHC Mekola District Hospital Churachandpur amadi PHC Behayang da pangthokre makhatana tha sigi kuntaruk fawba SDH CHC Mau PHC Tadubi PHC Jesame District Hospital Bisnupur, District Hospital Chandel, PHC Komla Thabi, PHC Kumbi, PHC Saikul amasung PHC Fungyar dasu pangthokhigani haiki. JSSK gi makhada
102 National Ambulance Services NAS ta mathau ningthina tawriba karmachari singda State Health Society Manipur na asamba khudol piduna ikai khumnaba utkre ngasi lamlong da leiba chamaga ani suba call center ge office ta pangthokiba asamba thoramadu Health and Family Welfare Services Manipur ge Director Dr. K Rajo NHM Manipur ge State Mission Director Dr. S Manikanta amadi Maternal Health ki State Nodal Officer Dr. S Minana athoiba mithungnen sing oina saruk yakhe ene kakalaji India government na tang yakkan na hari basi masi maru ga yakkan strengthen oilchi adoda na moi de su pangbi abang ke pangke haina hasa basi pir pani aduna pani yakkan na masi mayapun na pamana minarga masi Manipur le ba out of pocket expenses hadana ko janani sisu suraksha karyamgi program ji basi implement hoda mayam thoyobiu mayam thoyobi de Numit humni chuma sathagadaba Sanamahi Lining ge mifam ngase Lining thong Sanamahi Temple Board na sinduna ahanba Manipur Rifles ge ground da leiba haying khongbal da hodokre tharmadu da saruk yakiba Sanamahi Temple Board ki President su oiriba Art and Culture gi Minister Aljanta Kumar na layoi khraba aikoi gi ipai pu singna furup asigi chana kanglon sing niti chumna thamlami pokwadagina siba fawbada chatkadaba chana kanglon sing asi ngasi gi mirolna ngakna chana bahona se haike leili pot sa ai na te ko kumdala kadaba ai chan ai shuna ai charon shona ai ho kadaba ni khanbiraga lakin lo khoi yaudana aseng bo pamdal madu to biramu madu namba collection to jaraga saname temple board na lani ko hongdok saba amaso ain jo yum bakhalgi process ma to bira na ba kona bana yam bunda mamna teng bangdiu wan hajaraga media gi chinau singsu madu to process na teng bangdiu hadana param jaraga dosilakpada line to line debu amuka na kharamjaraga ibusindari mayam thagacha IGAR South ki lising makhada taruk suba Assam Rifles na Civic Action Program gi makhada Kangpopi District ki manung san leiba Malkon Village ta nongmagi oiba free medical and dental camp ama pangthokre camp manuda makai dom da leiriba khunja singda lemna ana laing gi khudong saba phangan bata natana hida langthaksu lemna yenthoke ngasigi thorom maduda saruk yakiba khunja amana Assam Rifles na ana laing gi khudong sadaba mayoknariba khun asida laktuna asiguma medical camp ama pangthokpa asi laiba phabani hareduna Assam Rifles pu thagat pa phongdokhi aduna asguma doctor ki facilities gum bisi anak puta su kaya lai tabnina remote area oibnina aduna ekhoi khun ke dabak de ekhoi area ki dabak de yam nuai siguma free check up free medicine ju free the provide tore yen bire aduga yeng ma check up kai punamak se free oire siguma si taseng na habi yam nuai yam area ki dabak de jamna kana bani yam nuai je sina kano to bringai le ngai le te free ngak ta oibi bisda sigum si hanja pak thok bure di hen ngai gani hojie mok sana bagi pau phongbi gani Social Development Athletic Union SDAU Texam na sinduna team kuni thone saruk yaduna Texam High School gi playground sathariba anisuba SDAU Trophy lisingani taramapan 7A side state level village open football tournament gi ngasi sanakiba match ta junior veteran Texam bu G5 hairong na panjal nipan amada maithiba pikre aduga anisuba match ke oina Sapam FC na SD Enterprises Singthambu panjal amasino da maithiba pikhi Team Nipa na saruk yaduna pangthokadoriba Imphal West District Super Division lisingani taramapan gi team ama oiriba YWC Langthabal gi sanaroi singda social worker Ningombam Iboso amadi International Human Rights Organization gi president Oinam Jotin anina uniform yenthokre Langthabal Public Ground na pangthokiba thormaduda Ningombam Iboso na hai handak ahan boina YWC na Imphal West District Super Division lisingani taramapan saruk yagadoriba asi nungaiba fawi punna team Nipa na saruk yagadoriba Super Division asida club asigi sanaroi singna mai pakpa performance piba ngamnabagi damak isorna thogjanbibo oisano haike sanagadoro YWC club ki ngasi chamcham function lamaga mari lenana aina uniform khra yin thuksabi da lagadoriba function lasibu leiba player mayam na apaba sanaroi ama oiga loinana sanaba sibu pungphana ba igi tarap tagi mangon pijari Hojie amuk ngasi nungthil da phongkiba Manipuri pawse singma roiba pawmok pune yengminase
Kanglaipak ki Maira, Chief Minister N Biren Delhi Imphal da thorakle. BJP ki North East Zonal Secretary Ajay Jamwal su Imphal da thunglare. Chief Minister N Biren na haibawa Churchanpur DC na indabadagi Khuga Dam da miyoi ama iragnaduna sikhibani hainarakli. Pung khara khak nong chubada Imphal gi maru oiba mafam sing thumjinkhre laingang na thabak paikhatpa matam oire. Shiv Sena Lok Ayukta Manipur gi nongna thau pugdaba sing ngasi Manipur gi governor na wasak laukhre. Kangla Pau Lok Ayukta gi chairperson amasung member sing governor na ngasi wasak laukhre. Forest Minister na Sangai Thela numit mari nit chathagadaba Kihom Hairagi Festival haudokhre. Churchanpur gi Siktui Park ta lupkhiba ama sina phangle. Mansur Alam amadi S Brojenro Shiv Sena da yaukhre. Pauzil Festival pangthokpana marketing da achoba mating piri TH Shyamkumar. Aikhoi masel gi marakta lairamba chayenaba pumnamak manghan khrasi. Jayant Kumar Retired Justice Nanda Kumar Lok Ayukta Manipur gi chairperson khankhre. Li amasung wagi pothok yonabagi khananaina khre. Pandap Lairiba sing da napsagi cheng phanganriba sing thidoglaga maral leiba sing action longnaba khangankhre. Karam Sham Sangai Thel Park da Pineapple amadi Summer Fruit Festival haudokhre. Sangai Thel da mini cold storage ama thamlagani Shyam Kumar political gi khudong saba thinabagi mahuta leibaki wathok sing waroisin puraknaba honaminasi. Tombi Saisakbo Ranbir Thauna film Forum Mari Lainadre Mangol Zao Hoji Arobeda Moriba Pau Mukana Fongbigani Nauna Khankraba Lok Ayukta Manipur gi thau pugada basing wasak lokre Asumba Wild Fangan Bahai basi Lok Ayukta gi maroiba thaudang ni haina governor na haikre Masinda Laingak Manungda Sayin Avalaite Hajarabasu Sayin Ariba Asi Laikai Tanab Gidamak BJP gi North East General Secretary Ajay Jamwal Imphal da Thunglakre Chief Minister N Biren su Imphal da halakre Numit Mari ni chumna sathagadaba Pineapple Festival Minister TH Shyamkumar na hongdokre Lamdam asida chengi mamal hengalaliba asi control taunaba thorang athubada paikhalagani haina Minister Karam Shyam na phongdokre amadi tongan mafam ahumda isingda takiba angang ama yauna mi ahum asiba haksang oina phangkhre Ngasi goy na di matang sida Manipuri Paulo jare Times of Manipur gi Manipuri Pau yung birbasing ba mukana kurumjare